Behangda AR na Manipur Police pusillakadoure pau tabadagi irang thokkhre. Press na fang mathaja yaba pauda Jorjanpur district ki Behang khulda Assam Rifles na helicopter sizinaduna Manipur Police Command personnel sing pusillakadoure haibagi pau fangbadagi ngasi Behang gi khunja singna athingba pirakpadagi Assam Rifles amadi kuki khunja singi marakta chauna ungkhatnaba thokkhre. Ngasi Assam Rifles na helicopter sing sizinaduna Manipur Police Command sing pusillakadoure haibagi pau fangbadagi mafam adugi kuki singna helipad ta uwa yungsinba pochai paisinduna helicopter taba yadana bohonarakpa Assam Rifles na sengdokna bohonabada chauna ungkhatnaba thokkibani. Haujiksu mafam aduda akanba mawongda ungkhatnaba leiri. Haujik fabagi oinadi pamdaba thodok thokpagi paudi fangdri.